Imes Podaming Tabiri Basumbo Ahan Maktada Binitana Taram no Sabagloyana Kurumzari. Hauzik Podamasi Maroya Pau Tamzari. Sam Humdrom Direct Suba Maharas Narsingha Lekidabagi Ningsing Thoram Pangthokre. Chief Minister N. Birena Lusing do not tarpon cut cre. Mahatma Jyotiba Phulegi Cham Mawdra Taruk Suba Mapo Kumon Thoronga Marilena Free Medical Checkup Pangthokre. Kaksing Municipal Council ki caretaker Sia Pashanamadi Councillor Singna Laibaki Miyamgi Khallaga Afaba Thabak Taushi Haina Senior Citizen Forum Kaksing President Phongdorakli Loinana Rahul Gandhi na MP disqualified Oikramatung Ahan Boina Wayananda Lakre Mapunga Paulo Birase Maharas Narasingha Lekidabagi Sam Humdrom Direct Subaning Sing Thoram Ngasi Senglaba Kanglada Pangthok Pagaloyana Maharas ke Aroybayata Manglenda Haikat Lekat Tamkre Tharamaduda Chief Minister N. Birena Lusing duna Kanglagi Nungjang Pukrida Tarpan Katki Manipulenga ki Department of Art and Culture ki State Archaeology na Sinba Tharamaduda 1st Battalion Manipur Rifles ki contingent na Guard of Honor Gun Salute Pibagaloyana Siren Khongki Amadi Laikidraba Maharaj Bu Ikai Kumnaba Utuna Mina Ani Tumina Laiki Ngasigi Tharamda Chief Minister na Athoiba Mitunglen Amadi Rural Development and Panchayati Raj Minister Yumnam Khemsa na Tharamapu Oiki Tharamaduda Transport Minister Kashim Bashum Lok Sabha ki MP Laisem Basana Zauba MLA Singh Thangjam Arun Kumar Thongam Shanti Khuraijam Loken Ireng Bam Nalini Devi Director General of Police P Dongel Amadi Lenga ki Senior Official Kasu Saruyaki Maharaj Narasingha Laikidabagi Ningsing Thoramda Athoiba Miktulengi Waran Piraduna Chief Minister N. Birena Hai Layoi Krabai Khogi Pai Pusingna Ngak Yolaga Lebak Asi Kalambaduna Ngasi Aikoina Malem Galeng Manana Chatpa Khunayama Oiba Ngamlibani Lebak Asta Leiraga Puwari Khangdaba Puwari Kai Kumnadaba Tarabadi Sakhotpani Haiba Yaroi Ipai Pusingi Hataktagi Punna Kundaminaraklaba Yalaumi Puruk Kuntramari Kuntramanga Sinatana Mitop Sina Sangsilaktuna Manipur Kudum Sansana Bohonarak Yaroi Masikidamak Legakna Sabchana Tenganaba Sem Sadna Lay Hokraba Puari Masak Kangnamadi Todok Sangadubu Nainaraga Ikai Kumnaba Utpa Haibasi Ngasigi Mirol Natangai Padana Todabaya Draba Todangni Haiki Aduga Bharatiya Janata Party ki Sarkar Sigi Manipur di questionable oidre Kanaguma Purba Amata Lake Kininga Isolate Nakaladi Akoibu Manipur ki part Oibra Oidebra Kobu Tantor Kadrubra Tanto Idora Kandoriba Kaloidoribra NRC Heidi Aduhadi nothing to worry Manipur ki Asang by Kogi governments ki Asang by Manipur Nasigi Manipur Tungdo Manipur Koi Sangai ethnic park tribe Kunfraga Mangagi Yum Sarga Tamgrabane They are all brothers and sisters Chief Minister N. Birengi constituency Manung Chaliba Langol Reserve Forest ki Khabam Block Compartment number 3 ki Mantri Pukri Lamlongai Village da Kanglon Kaina Nauna Sajilakpa Yum Kumapan Tathokre Ibiksanadu Central Forest Division ki DFO Soiriba Conservator Forest RK Amarjit Amadi Imphal East Police ki Additional SP Traffic ke Bijoy Kumar Nalusingba Masing Yamlaba Kangbu Amana Chathakibani Ayo Pungni Parom Taba Matam Dek Chathakiba Eviction Drive Aduda Kanglon Kaina Yum Saramliba Yumbu Sing Yahunduna Yetnaba Mata Yauduna Loisin Ki Eviction Aduga Marilena Conservator Forest RK Amarjitna Sidok Liba Yum Singasi Central Forest Division na Mamang Thada So Cost Notice Thaduna April Mari Pawbagi Manungda Mapamaduda Yum Sajinduna Laisinbagi Maram Pirak Naba Kangan Kibani Matamadu Pawada Sapchaba Pakum Laktabadagi April Tara Pawbagi Manungda Yum Aduda Laiba Pochai Sing Hondoktuna Mapamadudagi Hondokinaba Kangala Matungda Eviction Chathakibani Haiki Amaromda Langol Reserve Forest ke topa area singda yum kaya ngasi phawba Sidoktuna Lairiba Sigi Matangda Paumi Singna Hangba Wahang Amada Amarjit na Makha Taraduna
Langol Reserve Forest area da hauzik Kanglon kaina yum sariba singasi Forest Department tumina laisin banate yum singasi department ki maikai dagi eviction tongna ba honarubada yumbu singna court ta case tawsilakpana khut thaba yadana leibani adubo hairiba case mai pakna loishinaduna lamdam asigi kaitharagliba Reserve Forest area si kannaba marilena ba che sang pumba sem saba loire haike Mahatma Jyotiba Phulegi Chamauda Taruk Suba Mapok Kumonga Marilena Pangthokiba Samajik Nyai Sapta Social Justice Week ki makhada ngasi nongmagi oiba free medical checkup program amang ngasi sana konung mamangda leiba community hall da pangthokre Rajya Sabha gi MP oiramba Maharashtra Leisembasa Zawbagi Luching Makhada CMO Impal East Palace Compound Youth Welfare Club Sana Konung Mera Paibi amadi BJP Manipur ga punna khusamaduna pangthokiba tharamadu ayuki pung 13 dagi hoduna nungthil gi pung 3 phawba pangthokhi loinana hida langthaksu free da yentokhi medical camp hodopagi tharamadu Rajya Sabha gi MP Maharaja Leisembasa Zawba BJP Manipur ki Vice President and Nimbos Jennings ki MS Professor K.S. Lokeshwar Social Activist Sibadat Luwang PCYWC ki President Toijam Rajendra Amadi SKMP ki President Yumnam Ibeyama Devina Dice Member oina saruk yakhi Rajya Sabha MP Sanazawbana Hai Prime Minister gi Wakhal Mipung Khudima Haksang Phana Leibagi Pandamda Maharashtra da Pokiba Mahatma Jyotiba Phulegi Chamauda Taruk Suba Mapokumon Tharanga Marilena Nomageba Free Medical Chemistry Pangtholibani Narendra Modi na Prime Minister Erakpadagi Lamdamasi Damak Mathona Leba Thamoi Sengna Leba Kidama Kathokpagaloyana Thabak Tauramba Mioyising Hanjan Thidoktuna Ikai Kumnaba Utpagi Tharam Kaya Lepaletana Pangthotuna Lakli Mahatma Jyotiba Phulena Hinglingi Matamda Nupi Amadi Imai Ben Singdamak Lepagaloyana Tola Taraba Kanale Jidraba Amadi Miyamna Thak hantana yengbiba singidamak mimana naba honaramki masidantana India sida ahanba oina kanale jidraba singidamak orphan home su haudoklamba miyoi ama oiramki hairi Senior Citizen Forum SCF Kaksing asi leibaki hena maroiba issue singda khananenaba lamdam asigi tongan sinphamda thabak torambadagi masa gi lamda hena khanglaba senior citizen singi apunba non political amasung non profitable oiba forum asibu aranba oidaba wafam kaya sandoduna micham miyamda lana uhanaba honarakpa wangang media da phongdorakpa si laibak thibani haina forum gi president Nomaithem Nimai ex minister na phongdorakli ngasi Kaksing Kaithal da pangthokpa pawmi singo unaba amada Nimai na makha taraduna hai Manipur ki Municipal Council kuntaruk leiriba sida Manipur lengana thokpa ya thangamagi matungina caretaker haiduna thamliba Municipal Council singi ataidadi logi wangmada thaba amata pangthokte paikhatte adubo Kaksing Municipal Council asidi logi wangmada thaba kaya ama sathari masigi matangda foramna Manipur lengakta haijarubada lengana ya thangama thoraktuna Mahut ki Commissioner ki Kuthangda Director na yathang amat thokle yathang adugi matungina regular oina tolop piba amadi khusumalga marilaina na piba senpham natana sel thunga marilaina ba thabak sing pangthokpa yaroi haina khangalakhiba leikre madugi sumathakta hanasu Kaksing Municipal Council asina mi tarani thoi thabak hapnaba torubada court na vigilance na thingkibasu leikre madu leina handakta mioi 13 amasu hapnaba honaramlibani Caretaker chairperson amadi councillor singna karigumba mata paiba yade haina 14-15 Finance Commission gi sampham sing sijanaduna thabak torakpa handaktasu lakh niphumapangi thabak tender tawduna thabak suonba miyamna launarakpadagi tender kona tawnaba torakpa sigumba lona yadaba makhoigi tungi punsida phajadaba mami kaya lehogadaba thabak asi tawhaningde asigumba kaya si thoktananaba Puna wari sanaduna loishanaba haijabadasu lakpikidabani Kaksingi miyangi yenglaga Manipur miyangi mamangda amot paphataba thabak tawbana Kaksingda wathok oiduna khatnai haiba si tadanaba caretaker chairperson amadi councillor singna aranba thabak tawbiganu leibaki miyangi khalaga afaba thabak tawsi phongdokhi Kaksingi sidi ain khangbagira khangdabagira mohoi ain wang thabak yam tawle mase koina tawgunu Yarmakai lepa ki ain yenga chanabi yenga to haibasida khara lam henmani moina tawrisi lali haidana aikoi commissioner advice makhata director mahutna aikoi
करीगुम्बा फाइनेंशियल इन्वॉल्वमेंट तौबा पोट अमद पाइबे यारोय खाली रेगुलर तोलो फंगदब कामुदुगी पैसा पीबे याय नत्रगना दरकार मतुंगिना वेजेस दा असुमन पीबा दुति याय हाबिसे ऑर्डर थोखरबनी पाउमी सिंगोना बदुदा सरुग याकिबा सीनियर सिटीजन फोरम की सेक्रेटरी के एस कुलहरी ना हाई कक्सिंग म्युनिसिपल काउंसिल हाइबासी कक्सिंग मियाम गिनी हौजिक लैरिबा काउंसिलर सिंग असि काउंसिलर ओइबगी मतम लोइख्रबसु लेंगाकना मिखल पांगथोकपा ngamdabadagi केयरटेकर ओइना थमलिबनी मिखल की नोटिफिकेशन थोकदबा था अमरोम फावब फाजिलक्त्रबा मतम असिदा स्टाफ लौनबा होनबा अमदि टेंडर तौनबा होनरकपा कया सथरकपदगी मरी लेनबा मकोक थोंबो अथॉरिटी की मखादा एक्सप्लेनेशन कॉल तौकिबा महुत की डायरेक्टर नामदि सेल थोंगा मरी लेनबा थबक थौरम खरदा अथिंगबा थमलक्खिबसी कक्सिंग बाजार बिजनेस वेलफेयर एसोसिएशन KBBWA ना इंसिलगा नत्रगा हायरगा महुत लोइसंग ने हेक्टर तौरकदबा नत्ते मखोय SCF नत्रगा KBBWA की मखादा लैबा नत्ते महूत लोइसंगसु एक लोगी मतुंगिना मखोय की तौफम थोकपा थबक अदु लखचरकपनी काउंसिल के स्टाफ सिंह की तोलो अमदी खुसुमन सिंबा पिथोकपगा मरी लेनदबा सेल थुंगी थबक सिंह थिंगलकपा दा याउदे लाना वाहन थोकपिदुना KMC ना कैथेल अमदी युमथोंग सिंगदगी फता हाउदे लौथोहनद्रगा मियामना SCF अमदी KBBWA दा ताइशनबा होनरिबा थोंग अमा सथरिबसी KMC की मथकता लैरिबा हायर अथॉरिटी ओइरिबा महूत लोइसंगदा तक्सिनगनी अमदी चपचाबा थबक लखतपिरकनी हाइबगी थाजबा दुसु लई SCF ना चपचाना थेंगनगनी मियांग याइफनबगीदमा SCF ना मियांग लोयन थबक थरमसिंग संगसिनमिनगनी हाइनसु फोंदरखि Implementation of National Education Policy NEP 2020 की मतंगदा नोमगी ओइबा sensitization की थौरम अमदी Chief Ministers Mahiroi e-support scheme CMCM ESS की मखादा beneficiary Mahiroi सिंगदा smartphone यंथोपगी थौरा अमंगसी खा मणिपुर कॉलेज कक्सिंग की IQAC and CMCM ESS की कमिटी ने सिना कॉलेज असिगी मल्टीपर्पज हॉल दा पांगथोखरे खा मणिपुर कॉलेज कक्सिंग की प्रिंसिपल युमनाम सुनीति बलाना थौरम मपु ओइना पांगथोखिबा थौरम अदुदा रिसोर्स पर्सन सिंह ओइना हिंदी टीचर्स ट्रेनिंग कॉलेज इम्फाल की प्रिंसिपल and Sanjoyna Information and Communication Technology in Education with reference to NEP 2020 Haibe Hiramda Nambol L Sanoi College Nambol के Principal W Jyotirmoy NEP 2020 its concerns in implementation Haiba Hiramda Madi Dian College of Teachers Education Impal के Associate Professor KS Dinesh Kumarna potential economic participation by knowledge and skill sharing through education as ingrained in NEP 2020 Haibe Hiramda Wangang Duna Saruk Yakibasing Puna Wakal Taminaki Tungda CMCM ESS scheme gi makhada smartphone phangadaba Kha Manipur College Kaksing gi beneficiary Mahiroi Tarong Doida smartphone sing yanthoki Directorate of Rural Development and Panchayati Raj Government of Manipur ki thausil makhada Langmaidong Block Kaksing District te laiba self-help group ke members sing loyena nongmagi oiba training program ama Langmaidong de laiba Panchayat Ghar da pangthokre MSRLM gi makhada semkiba tongan tongan self-help group sing gi members chani romna saruk yakiba ngasigi program enclosed tharamda Shima Sijaguru Mayum Project Officer Department of RDNPR Irom Uttamchan Additional Director Director of RDNPR KS Danda Cluster Coordinator MSRLM na localization of SD goals and convergence into GBDP and role of women and self-help groups ki matangda aduga Sujit Khetrimayum Team Leader Implementation Support Agency Jal Jeevan Mission Kaksing District Madi Kangabam Roshan AE Kaksing PIC Division na Solid Waste Management and role of self-help group ki matangda resource person sing oina wangangki Senapati District ki manung chanba marang kungi mafam amada leiramba wild boar lamok ama Joint Coordination Committee on Wildlife and Biodiversity na lakholaga iroi sembada laiba Manipur Zoological Garden na khusinakre hiramasing matana committee convener Romesh Ningthaujam na phondorakpada maram area da lamok ama leire haibagi pawasi committee da pirakpadagi committee na Senapati PS ki OC ga paw phangaduna mahakki mateng loyena Sadu Impal da Purakibani Loyana Sadu gi Pibam Yanglaba Matungda Zoological Garden Iroi Sembagi Director Biramangol da Kusinakibani Maramasna Kanagumana Sigumba Lamlaki South Sex Singbu Tengnarabadi Hatbagi Mahutta Makoibu Kanbiduna Mahusagi Saktam Asi Ngatuna Taminasi Haiki
ngasi Mitai Chamber of Commerce Assamna sahi kayadagi Assam government ta Maitai cha Manipuri sing talakpa dabi Maitailon Manipuri language as official language amasung Manipuri Autonomous Council Assam Sarkar da dabi tawduna maipa amasung umana amyana ta lauduna lak libasi Assam Chief Minister Himanta Biswa Sarmana phajana miyeng tabiyu amasung status khangan biyu haina Maitai Chamber of Commerce Assam President Khetrimayung Umananda Singha Working President Bishwajit Sharma amasung General Secretary Okram Lakhikanta Singhana Deshi Kasai Khutangdagi memorandum pishankhi loinana Manipuri Development Council da lupa crore 15 Assam government pinaba tawbiyu haina haiki Assam manungda district kayada Saikhaina leiriba Maitai sing yamata leiba Manipuri Development Council Government Assam gi phan phajana kaithabiyu haina Assam Chief Minister Dr. Himanta Biswa Sarma da memorandum pishankhi Iko network hairokna Sunday khudingi lepna hairok Wangjing River sendokpada hena mai pahanaba mapang amadi mahigi west oiriba potlamsing matau karamna ningthina loisingadage haiba asiga mari lena Iko network ki thomi sing hena khanghaiba henaba nomage ba awareness program hairok part 3 gi mafam amada pangthokre ngasigi awareness program aduda resource person hoina KS Ibochoba SNO RDN PR GOM amadi Waikhom Ananda Maite President Workers Union Manipur mathang sina wangangki tharamadуда ikone wa hairoki thomi kunmukna saruk yaduna akhangai singa tharamadуда marilenaba wahang pakhomsu sathakhi Istasida lanai miyoi sinai sing treatment toraga yoliba singasi hygienic oide maramasna hiramasida lenga water law ama semlaga regulation toragani haina PICD Minister Laisang Chem Susindro Maitai na promising da pangdokre wapamasi thasi tang ahum dagi hauduna jal jiban mission gi makada clean water and sanitation empowering communities for sustainable development haiba theme da district khuding na chatharakpa bike rally campaign gi ngasi Tamenglong da sakadaba sing lamthaba gi thoramga marilena phongdokhibani Khumalampa indoor hall mamang da pangthokiba lamthaba gi thoramadu da PICD gi official kya su saruk yakhi rally yaudaba bikers sina sinarudaba water quality testing kits so minister na khusinakhi lamthaba gi thoranga marilena minister Laisang Chem Susindro Maitai na makha takibada jal jiban mission gi makada yumthong khuding ising pinaba water supply kya sengol iba siga ising lokpham da ising kangsilakpada gi project kya thabak hauba yadabagi phibamda leire PICD di ising leiba mafamdagi ising lawraga treatment tawraga miyamda phangangadabani ising leire haiduna project tawsiluraga water source mangkibasi thokdanaba miyamda awareness pinaba thoramasi selakpani miyamna u yanthatanaba thorang paikhatpaga loyana makhongda taba unawana mai thadoklabadi ising thokpa ngamloi ising phangnaba miyamna tawgadaba thodang sing kaidana tawbiyu ising phanglabadi miyamda phaba ising pinaba Thaudangduna department lojage hojik lanai oina ising pinaba treatment tawriba singasi pathap naina mata paikhate adubo thingnaba law leitabana treatment phajana tawnaba appeal tawraga leiri atuba matamda water law ama assembly da puthoknaba thabak paikhatpa haure haiki Khuzailok and Lailok Environment Protection Committee KLPCO amadi watam anina more town manung luna na thamnabagi pandamda sangsilakpa thabak thoram singbo Manipur lenga ki TN Hills Horticulture and Soil Conservation Minister Letpau Hawkip na puning thogaladuna town manung asigi amot akai sing puthonaba gari ama KLPCO amadi watangi thomi singda khusinnarakpada KLPCO gi General Secretary Angom Bogoina Minister bo hainingai leitana thagapa phongdarakli Myanmar gi refugees sing yoiba TB awareness kam screening tobagi thorama pangthokre hariba thoramadu Director of Health Services NISM State Division Manipur sinuna more gi Indo Myanmar border pillar number 76 ki manata laiba Holland 5 village ki community hall da pangthokibani ngasi gi thoramadu da Dr. Sasi Manga State TV officer Dr. Jangkholon Tokthong CMO Tenopal amadi Dr. Khomdram Sunil Singha District TV officer amadi Lalkholon Hawkip Sip of Holland 5 village Sansaruyaki Tharanga Marilena Dr. Sasi Mangang na phondokibada All India ge oina 2025 phawgi manungda India da TB laina leitre haina lauthoknaba sem saduna leiringai asida Myanmar masa kaya lanjelatuna Manipur da changja phamlokdan leiriba Myanmar gi refugees singbo TB laina ge awareness amadi makhoibu TB na narabra natraga nadibra haina khangdoknabagi screening tawdun thaba thorama mani karigumba na ba yarbasu makhoibu hidalang thaksing piduna makhatana sandoraktuna ba honaba haiba panda amagi makhada chathabani haiki
Tharmaduda Myanmar Lanjalaki Bamyo Kyada, TB Lena testing Kasa Taki, Holland Fibeles Chip na Hariba Taramasi, Kunasida Pantok Pibada, Manipulinga Madi Marilina Department Butaga Pondarakli. Ngasi Manipuri Boys Hostel Silsterda, Amsugi Potharaba Singh Sinduna Lakiraba Yunam Ram Kumar Singha condolence Mipama Pangtoki, Mipamaduda Laisram Bir Kumar Advocate S. Babu Singha, Ras Kumar Santojit na President Member in the Dice the Punky, Oza Ram Kumar Saktam da Mayran Katuna Kai Kumnaramatung, Mina Amatumina Lepton Waito Kondoki, Lora Matung Ozagi Punsita Toramba Tabo Torongi Matanda Advocate Panjobam Lokena na, Haikibada Oza Ram Kumar Equina. Amsu session 2013 to 2016 Pobge, advisor of Birambada, Ozana Equata Takpitam Birambadu, Nasiso Equaning Singli, Laisram Satajit, Pangabam Nilakanta, Yung Kaibam Provina, Ozarang Kumar Matang, the Wangang Biki, Ras Kumar Santojina, Ozarang Kumar Equagi Marakta, Atangbo Ozamani, Amsuda Equina Ozabu Tengazarak Pasi, Equagi Labak Pabani, Babu Singan Haikibada, Ozarang Kumar Lakidabasi, Equagi Manipuri Kunagidi, Arang Batawan Micha Ama, Ken Kibagumbani Haiki. Ozagi Tawaina Laramlanda Inazina, Layunaba Equina Tony Jari, El Bir Kumana Mipama Pugarol Piradna Haikibada, Equa Equilusing Basing Boy Kai Kunaba Pangjabasi, Yamna Sautoksay, Ozasa Ladiba Gunasi Equa Equida Su Lainaba, Honaba Matautai Haiki. Performing Arts Center PSC Hodoki Bagi Kuntra Pansuba Mapokuman Tarangasi, Kurai de Leba PSC Office Pangtokre, Taramaduda Jawaharlal Nehru Manipur Dance Academy former director, Laipubam Upendra Sarmanata Bamitunglen, PSC President Tangzam Mani Shingana Taramapomadi, Sangikala Sangam Secretary M. Basantana Kanamitunga Sarvia Kibagloyana, PSC Tabak Taramda, Chobatau Gai Pubiramba Singing Pamda, Haikaleka Tamdana Kumnaba Utki. Taranga Marina Sigres Laurel Piraduna former director Laipubam Upendana Hai, artist Hibasi Tangumbani, performance Ulaga Hena, Haigalibani, Sangstana Malay Bataragadi, organizer Patabataragadi Sangstana Du Zakot Loy, artist in Busakwan Bamadi, organizer Busakwan Bahibasi, artist Amadi, organizer Anina Amatoina Sangsiminagadabani, Matamadadi Halaman Singi systematic learning Lerami Dubo, General Sankara study Monkey Badona Tore. Nunggi oiba mahitambagi mahutta mapalgi thongi mahitambagi mawongda laknare hiram khudimakta foundation phaba ama mathau tai PSC gumba organization ninthina tawba ama leiriba si yamna laibak phai jagoi isai natra culture gi leiriba organization sing amaga coordination legadabani loyana knowledge share togodabani manipura artist mayam leire adubu aphaba administrator puthokpa mathau tari art amadi miyoibagi punsi haibasi leppa leidana ahongba leiribani Lok Sabha ki member Obedagi disqualification Tokrabagi Matunda, Ahan Boina Congress Lucingba Rahul Gandhi na Mahaki Hanagi constituency Keralagi Wayananda Ngasila Kre, Kalpeta town da Pantokpa Satemeba Jayate Koba, Road Choda Rahul Gandhi Sharugyaki, India ki Piral Paiduna, Congress led State Opposition United Democratic Front Po, Sobatpa Miyamna, Lambigina Kandalep Adana Rahul Gandhi Putaramna Oki. Rahul Gandhi na sukut haiduna harautayam na utki. Lisingani tarang panatoki ba defamation case amaga marilena. Rahul Gandhi bu Surat ki court amana mahakumara leire haiduna jala thambagi YL piki. Surat court adugi YL singaduna Rahul Gandhi appeal tawkibada session court amana mahaku bail piki bani. Matangi hearing adu April tarahum de tawadori. Lisingani tarang mapanda Karnataka ki Kolar da pangtoki ba public meeting amada PM Modi amadi businessman Nirav Modi na so Amasung Lalit Modi Galoyna PM gi Aroiba surname Modi Pandana Huran Basingi Manaba surname Oram Libano Haiba Wapam Ama Pongdokhibani Hairi Haujarabada Mara Pamkana Pijari Sam Humdrom Dorak Suba Maharaj Narsingha Lekidabagi Ningsing Thoram Pangthokre Chief Minister N Biren Lusing Duna Tarpon Katkre Mahatma Jyotiba Phule gi Cham Mawdra Taruk Suba Mapo Kumon Thoronga Marilena Free medical checkup Pangthokre. Kaksing Municipal Council ki caretaker ya Pashanamadi Councillor Singna Laibaki Miyam ki Khallaga Afaba Thabak Taushi Haina Senior Citizen Forum Kaksing ki President Phondorakli. Loinana Rahul Gandhi na MP disqualified Oikramatung Ahan Boina Wayananda Lakre. Ngasigidi Paudam Pijaba Matang Installation Jare Miyang Tabiri Basingbo Kurumjari.